ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯚꯥꯏꯕꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯌꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯎꯃꯪꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯣꯡꯉꯨꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯁꯟꯗꯣꯛꯆꯕꯅꯤ꯫ ꯄꯥꯕꯨꯡ ꯕꯤ.ꯀꯦ. ꯄꯥꯟꯖꯤꯃꯌꯨꯝꯒꯤ ꯈꯨꯠꯌꯦꯛꯇꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯁꯟꯗꯣꯛꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨꯁꯨ ꯄꯥꯕꯨꯡꯅ ꯄꯤꯕꯤꯔꯛꯂꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨꯅ ꯍꯩ ꯑꯍꯥꯎꯕ ꯃꯈꯟ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯍꯦꯛꯇꯨꯅ ꯄꯨꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏ ꯑꯅꯤꯒ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯛꯄꯗ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯧꯑꯣꯏꯕꯤꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯩ ꯆꯥꯁꯤ, ꯑꯩꯈꯣꯏ ꯎꯃꯪꯗꯒꯤ ꯍꯜꯂꯛꯂꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕꯅꯤ, ꯀꯔꯤꯁꯨ ꯈꯟꯗꯅꯕ ꯑꯃꯨꯛꯀꯁꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯥꯡꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯨ ꯀꯔꯝꯕꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝ ꯑꯗꯨꯕꯨ ꯇꯥꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯅꯥꯏ ꯑꯅꯤꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯄꯥꯒ ꯃꯕꯨꯡ ꯃꯆꯟꯁꯤꯡꯒ ꯎꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤ ꯎꯃꯪꯗ ꯃꯥꯡꯈ꯭ꯔꯦ, ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯎꯃꯪꯗ ꯂꯩꯔꯤ꯫ ꯀꯔꯤꯅꯣꯗ? ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥꯔꯛ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏꯅ ꯊꯤꯔꯕꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯀꯔꯤ ꯆꯥꯔ ꯊꯛꯂꯒ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ? ꯑꯗꯨꯒ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯗꯨꯕꯨ ꯍꯤꯡꯂꯤ ꯈꯪꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯒ ꯏꯆꯥ ꯑꯗꯨꯒ ꯍꯥꯟꯅ ꯈꯪꯅꯕ ꯎꯅꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯗꯨꯒ ꯍꯩ ꯆꯥꯃꯤꯟꯅꯔꯛꯏ꯫ ꯃꯥꯅ ꯍꯦꯛꯂꯛꯄ ꯍꯩꯁꯤꯡ ꯑꯁꯦ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯎ ꯑꯃꯨꯛꯇ ꯇꯪꯕꯤꯌꯨ꯫ ꯑꯍꯥꯎꯕ ꯃꯈꯜꯒꯤ ꯍꯩꯅꯤ꯫ ꯍꯩ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯇꯣꯉꯥꯟꯕ ꯍꯩ ꯈꯔꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯃ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯤꯔꯤꯕꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯥꯕꯨꯡꯅ ꯀꯔꯤꯁꯨ ꯀꯤꯕꯤꯔꯨꯅꯣ, ꯎꯃꯪꯗꯨꯗ ꯀꯅꯥꯁꯨ ꯃꯥꯡꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯁꯨ ꯄꯥꯈꯪ ꯑꯃ ꯎꯃꯪ ꯑꯃꯗ ꯂꯥꯏ ꯇꯤꯟ ꯎꯛꯅꯕꯗꯒꯤ ꯑꯗꯨꯝ ꯉꯥꯎꯆꯠꯅꯗꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯐꯅ ꯌꯥꯝꯅ ꯊꯤꯔꯨꯏ ꯍꯥꯏ, ꯄꯥꯈꯪ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯩ꯫ ꯃꯇꯝ ꯑꯃꯗꯗꯤ ꯎꯃꯪ ꯑꯁꯤꯗ ꯍꯩ ꯂꯩ ꯍꯦꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯆꯠꯃꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯃꯪ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯄꯥꯈꯪ ꯑꯗꯨ ꯃꯥꯡꯗꯦ, ꯍꯧꯖꯤꯛꯅ ꯎꯃꯪꯗ ꯂꯩ꯫ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯎꯃꯪꯗ ꯆꯠꯂꯒ ꯎꯅꯔꯨꯕ ꯌꯥꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯣꯡꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯍꯔꯥꯎꯕꯣꯏ ꯀꯞꯅꯤꯡꯕꯣꯏ ꯉꯛꯆꯥꯅꯔꯗꯨꯅ ꯑꯃꯅ ꯑꯃꯗ ꯇꯤꯡꯉꯛ ꯌꯦꯡꯅꯩ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯒꯅꯤ ꯍꯥꯏꯕ ꯃꯄꯥꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯆꯠꯄ ꯍꯥꯏꯕꯗꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯄꯟꯊꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ 4-5 ꯑꯗꯨꯒ ꯎꯃꯪ ꯇꯥꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯤꯈꯣꯟ ꯇꯥꯕꯗ ꯌꯣꯡꯂꯩꯃ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯛꯇ꯭ꯔꯕ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯎꯕꯗ ꯎꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯣꯡ ꯑꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯕꯗ ꯇꯨꯡꯍꯟꯗꯨꯅ ꯆꯦꯟꯅꯕ ꯎ ꯃꯔꯨꯝ ꯑꯗꯨꯗ ꯊꯩꯖꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯌꯣꯡ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯔꯦꯡꯖꯨꯝꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯅꯥꯜꯂꯤ꯫ ꯑꯃꯨꯛ ꯆꯣꯡꯊꯩ, ꯑꯃꯨꯛ ꯀꯥꯈꯠ, ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯗꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯏ꯫ ꯌꯣꯡ ꯑꯇꯩꯗꯤ ꯃꯥꯅ ꯊꯣꯛꯄ ꯇꯨꯝꯕ, ꯎꯔꯤꯗ ꯌꯥꯟꯕ, ꯆꯦꯟꯕ ꯆꯣꯡꯕ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯌꯣꯡ ꯑꯁꯤ ꯈꯛꯇ ꯃꯤ ꯃꯔꯛꯇ ꯍꯔꯥꯎꯅ ꯆꯣꯡꯈꯠꯇꯨꯅ ꯇꯧꯕ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯈꯣꯏꯅ ꯂꯝꯂꯩꯃꯅ ꯆꯦꯟꯈ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯆꯥꯗꯣ ꯃꯥꯡꯗ ꯎꯔꯤꯕ ꯌꯣꯡ ꯑꯁꯤꯅꯤ꯫ ꯃꯥꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯄꯥꯅꯤ, ꯏꯕꯨꯡꯅꯤ, ꯏꯅꯥꯎꯅꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫
ꯑꯩꯅ ꯈꯨꯜꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗ ꯎꯃꯪꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯣ ꯅꯆꯥꯅꯨꯄꯤꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯣꯡ ꯑꯣꯟꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯨꯅꯤ ꯑꯃꯒꯤ ꯁꯥꯞꯇꯒꯤꯅꯤ꯫ ꯃꯨꯅꯤ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯄꯤꯔꯒꯦ꯫ ꯃꯥꯅ ꯌꯣꯡ ꯑꯣꯟꯈꯤꯕ ꯃꯐꯝꯗꯨ ꯇꯥꯛꯎ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯨꯅꯤ ꯑꯗꯨꯅ ꯑꯍꯨꯝꯂꯛꯇꯤ ꯃꯤ ꯑꯣꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯑꯃꯨꯛꯇꯤ ꯊꯕꯛꯁꯤ ꯇꯧꯔꯕꯅꯤ꯫ ꯃꯐꯝꯗꯨ ꯁꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯃꯤ ꯑꯣꯏꯅ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯝ ꯍꯥꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯎꯃꯪꯗ ꯄꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯗꯥꯏꯋꯥꯏꯗ ꯀꯗꯣꯝ ꯃꯥꯏꯀꯩꯗ ꯃꯈꯣꯏ ꯆꯦꯟꯕ ꯆꯣꯡꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯐꯝꯗꯨ ꯇꯥꯛꯅꯕ ꯊꯑꯣꯏꯅ ꯀꯣꯅꯨꯡꯗꯒꯤ ꯈꯨꯜꯁꯤꯗ ꯑꯩ ꯂꯥꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯍꯔꯥꯎ ꯇꯨꯖꯨꯡꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠꯇ ꯅꯥꯟꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯗꯨꯅ ꯇꯧꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯅꯥꯏ ꯑꯅꯤꯗꯨꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯈꯨꯜꯗ ꯆꯠꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯚꯥꯞ ꯇꯥꯍꯟꯗꯨꯅ ꯅꯣꯡꯃ ꯎꯃꯪꯗ ꯆꯠꯅꯕ ꯍꯥꯏꯅꯕꯤꯔꯣ꯫ ꯁꯣꯏꯗꯅ ꯃꯍꯥꯛ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯈꯤꯅꯤ꯫ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏ ꯑꯅꯤꯗꯨꯒ ꯆꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯌꯣꯡꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯨꯝꯗ ꯍꯟꯒꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯌꯣꯡ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯝꯃꯤꯟꯅꯗꯨꯅ ꯍꯩ ꯆꯥꯃꯤꯟꯅꯗꯨꯅ ꯅꯥꯟꯕꯒ ꯈꯣꯠꯄꯒ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕꯗ ꯌꯣꯡ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯕꯤꯗꯥꯏ ꯄꯤꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯦꯡꯂꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯋꯥꯔꯤꯅꯗꯨꯅ ꯊꯥꯖꯕ ꯄꯣꯛꯂꯦꯗꯣ꯫ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯅꯕ ꯂꯩꯃ ꯎꯃꯪꯗ ꯌꯣꯡ ꯑꯣꯏꯅ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯅꯥꯀꯣꯡ ꯌꯧꯅꯗꯨꯅ ꯄꯥꯎꯁꯤ ꯑꯃꯅ ꯑꯃꯗ ꯇꯝꯅꯔꯗꯨꯅ ꯑꯉꯛꯄ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯅꯔꯛꯈ꯭ꯔꯦ꯫ ꯎꯃꯪ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯅꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯕꯗꯨ ꯌꯣꯡ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏ꯫ ꯄꯥꯎꯗꯨ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯎꯃꯪꯗ ꯆꯠꯇꯨꯅ ꯃꯆꯥꯒ ꯊꯦꯡꯅꯔꯛꯂꯦ ꯍꯥꯏꯅꯩ꯫ ꯍꯩꯒ ꯌꯥꯝꯅ ꯄꯨꯔꯛꯇꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯌꯨꯝꯂꯣꯟꯅꯕ ꯈꯨꯟ ꯈꯥ ꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯃꯗꯨ ꯁꯤꯁꯨ ꯁꯤꯔꯝꯗ꯭ꯔꯦ ꯃꯥꯡꯁꯨ ꯃꯥꯡꯂꯝꯗ꯭ꯔꯦ꯫ ꯍꯤꯡꯉꯤ ꯇꯥꯕꯗ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯎꯅꯤꯡꯕꯅ ꯉꯥꯎꯕꯅ ꯈꯥꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯌꯣꯡ ꯑꯣꯏꯅ ꯍꯤꯡꯂꯤ ꯍꯥꯏꯕꯅꯤ꯫ ꯌꯣꯡꯗꯨ ꯑꯣꯏꯅ ꯂꯧꯔꯒꯦꯔꯣ? ꯌꯣꯡ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯃꯟꯇ꯭ꯔ ꯁꯣꯟꯒꯦ꯫ ꯅꯪꯕꯨ ꯌꯣꯡ ꯍꯥꯟꯅ ꯑꯣꯜꯍꯟꯈꯤꯒꯦ ꯍꯥꯏꯅ ꯄꯥꯈꯪꯁꯤꯡꯒꯤ ꯐꯥꯒꯤ ꯆꯨꯒꯥꯏ ꯇꯧꯅꯕꯒꯤ ꯋꯥꯍꯩ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯃꯗꯨꯒꯤ ꯌꯣꯡꯗꯨꯗꯤ ꯅꯨꯄꯥ ꯂꯩ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯋꯥꯡꯒꯤ ꯈꯨꯜꯁꯤꯗ ꯄꯥꯈꯪ ꯑꯃ ꯌꯣꯡ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯎꯃꯪꯗ ꯑꯗꯨꯝ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯜꯂꯛꯇꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅꯩꯀꯣ ꯍꯟꯗꯛ ꯅꯧꯅ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯤꯕ ꯑꯁꯦ꯫ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯆꯨꯝꯂꯒꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯍꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ꯭ꯔꯥ ꯇꯣꯅꯥꯟꯕ ꯀꯧꯕ ꯑꯃ ꯎꯃꯪꯗꯒꯤ ꯐꯥꯔꯒ ꯁꯦꯅꯥꯄꯇꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯎꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯅꯗꯦ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯌꯣꯡꯒꯤ ꯎꯃꯪꯒꯤ ꯋꯥꯔꯤ ꯉꯁꯤꯗꯤ ꯏꯅꯧ ꯅꯧꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯋꯥꯔꯤꯅꯔꯛꯂꯦ꯫ ꯂꯩꯃꯒ ꯆꯠꯃꯤꯟꯅꯔꯨꯕ ꯂꯩꯁꯥꯕꯤꯁꯤꯡ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯅꯔꯛꯂꯦ꯫ ꯌꯣꯡꯒꯤ ꯎꯃꯪꯒꯤ ꯍꯩ ꯆꯥꯅꯤꯡꯕꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯇꯪꯂꯅꯤ ꯈꯟꯕꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯡ ꯍꯔꯥꯎꯅꯔꯛꯂꯦꯗꯣ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯁꯦꯅꯥꯄꯇꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯑꯁꯤ ꯏꯆꯥꯟ ꯆꯥꯟꯅꯗꯕꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯜꯂꯛꯄꯒ ꯁꯦꯅꯥꯄꯇꯤꯅ ꯑꯃꯨꯛ ꯎꯃꯪꯗ ꯆꯠꯈꯤꯕ꯫ ꯎꯃꯪꯗꯒꯤ ꯍꯜꯂꯛꯄꯒ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝꯒꯤ ꯆꯠꯈꯤꯕꯒ ꯃꯄꯥ ꯆꯥꯅꯈꯤꯕꯅ ꯏ ꯄꯥꯎ ꯍꯣꯗꯣꯛꯅꯤꯡꯕꯅ ꯁꯦꯅꯥꯄꯇꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯂꯥꯡꯇꯛꯅꯔꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯣꯡ ꯑꯗꯨ ꯃꯤ ꯑꯣꯏꯅ ꯍꯥꯟꯅꯒꯨꯝ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯂꯒꯅꯤ꯫ ꯁꯦꯅꯥꯄꯇꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯃꯪꯗ ꯆꯠꯂꯔꯣꯏ꯫ ꯅꯦ ꯇꯥꯅ ꯀꯣꯅꯨꯡꯗ ꯁꯦꯅꯥꯄꯇꯤꯒꯤ ꯊꯧ ꯄꯨꯔꯒꯅꯤ꯫
ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯦꯅꯥꯄꯇꯤꯕꯨ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯃꯇꯤꯛ ꯆꯥꯕ ꯚꯔ ꯑꯣꯏꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯗ ꯄꯔꯤꯡ ꯅꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯖꯩ, ꯁꯦꯅꯥꯄꯇꯤꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯔꯦꯞꯄ ꯋꯥꯈꯜ ꯂꯩꯔꯝꯂꯕꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯔꯥꯡꯅꯔꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯨꯗꯤ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯁꯦꯅꯥꯄꯇꯤꯗꯤ ꯎꯅꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯂꯦ꯫ ꯊꯦꯡꯂ ꯐꯥꯎꯕ ꯋꯥꯈꯜꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯏꯀꯥꯏꯖꯕꯤ ꯑꯁꯤꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯁꯦꯅꯥꯄꯇꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯈꯟꯖꯩ ꯍꯥꯏꯕ ꯎꯠꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯂꯦꯞꯇꯅ ꯇꯧꯔꯤ ꯉꯁꯤ ꯐꯥꯎꯕ꯫ ꯌꯣꯡꯂꯩꯃꯅ ꯃꯤ ꯑꯣꯏꯅ ꯑꯣꯜꯂꯛꯂꯒꯅꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯈꯜꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯗ ꯀꯥꯛ ꯀꯥꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯤ ꯄꯣꯅꯥ ꯈꯪꯆꯠ ꯆꯠꯂꯤ꯫ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯀꯥꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯍꯧꯔꯛꯏ꯫ 이마! ꯍꯦꯛ ꯂꯥꯎꯕꯗ ꯅꯪ ꯅꯊ꯭ꯋꯥꯏ ꯂꯧꯒꯅꯤ꯫ ꯃꯤ ꯍꯥꯠꯀꯗꯧꯔꯦ! ꯅꯍꯥꯛ ꯂꯥꯎꯔꯕꯁꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯪꯒꯤ ꯏꯖꯠꯇꯤ ꯃꯥꯡꯂꯒꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯊꯥꯡ ꯑꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛ꯫ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝ ꯁꯦꯅꯥꯄꯇꯤꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯍꯜꯂꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯏꯖꯠ ꯃꯥꯡꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡꯃꯛ ꯁꯦꯅꯥꯄꯇꯤ ꯑꯣꯏꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯌꯣꯡ ꯆꯥꯕ ꯁꯦꯅꯥꯄꯇꯤꯗꯣ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯎꯕ ꯐꯪꯍꯜꯂꯣꯏ꯫ ꯐꯔꯦ, ꯍꯌꯦꯡꯗꯒꯤ ꯅꯍꯥꯛ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ꯫ ꯉꯟꯅ ꯀꯣꯅꯨꯡ ꯀꯥꯔꯛꯂꯒ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯐꯝꯗ ꯐꯝꯍꯧꯅꯕ꯫ ꯑꯉꯥꯎꯕ ꯁꯦꯅꯥꯄꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯪ ꯇꯨꯔꯪ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯃꯊꯧ ꯇꯧꯕ ꯀꯣꯅꯨꯡ ꯉꯥꯛꯄ ꯈꯔꯗꯤ ꯎꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯏꯍꯪ ꯄꯥꯎꯍꯪꯕꯤꯗꯦ꯫ ꯈꯟꯕꯗꯤ ꯈꯟꯅꯩ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯐꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪ ꯃꯊꯪ ꯐꯝꯅꯥꯏꯕꯁꯤꯡ ꯌꯧꯅꯔꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤꯅ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯑꯀꯤ ꯇꯨꯖꯨꯡꯅꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯐꯝꯐꯝꯗꯨ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯐꯝꯅꯤ ꯍꯥꯏꯕ ꯉꯝꯅꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯁꯚꯥ ꯃꯥꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯜꯂꯦ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯐꯝꯗ ꯍꯥꯟꯅꯒꯤ ꯁꯦꯅꯥꯄꯇꯤꯅ ꯊꯧꯏꯁꯥ ꯁꯥꯗꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯁꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯈ꯭ꯔꯦ꯫ ꯍꯦ ꯑꯉꯥꯎꯕ! ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯊꯕ ꯑꯣꯏꯗꯕ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯟꯒꯦ ꯈꯪꯒꯅꯤꯗ꯫ ꯍꯦ ꯊꯣꯉꯥꯛꯄ ꯏꯅꯥꯏꯁꯤꯡ! ꯑꯉꯥꯎꯕ ꯑꯁꯤ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯂꯥꯛꯅ ꯆꯤꯡꯊꯣꯛ! ꯑꯩ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯩꯕꯨ ꯐꯝꯐꯝꯗꯒꯤ ꯆꯤꯡꯊꯣꯛꯀꯗꯕ ꯀꯅꯥꯅꯣ? ꯂꯥꯎ, ꯅꯉꯛꯀꯗꯨ ꯀꯛꯀꯦ꯫ ꯑꯩꯕꯨ ꯄꯥꯏꯔꯤꯕ ꯅꯈꯣꯏꯅꯤ ꯁꯦꯅꯥꯄꯇꯤꯒꯤ ꯃꯒꯨꯟ ꯈꯪꯍꯟꯒꯗꯕ꯫ ꯅꯪꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯕ? ꯍꯦ ꯑꯉꯥꯎꯕ, ꯅꯐꯝ ꯇꯥꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯒꯗꯕ ꯊꯕꯛ ꯇꯧꯕ꯫ ꯍꯣꯏ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯉꯥꯎꯕ, ꯅꯐꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯀꯅꯤ ꯈꯪ꯫ ꯑꯩꯍꯥꯛ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯕꯅꯤ ꯈꯪ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯖꯕꯅꯤꯀꯥꯅ ꯑꯩꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯍꯜꯂꯦ꯫ ꯑꯩ ꯖꯕꯅꯤꯀꯥ, ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯄꯨꯔꯛꯎ꯫ ꯃꯤꯅꯥꯏ ꯑꯅꯤꯁꯤ ꯃꯉꯛ ꯀꯛꯀꯦ꯫ ꯍꯣꯏ, ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯃꯁꯤ ꯊꯨꯅꯕ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯑꯉꯥꯎꯕꯒꯤ ꯆꯩꯔꯥꯎꯟ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ꯫ ꯑꯩ ꯇꯥꯅꯤꯡꯗꯦ꯫
ꯁꯦꯅꯥꯄꯇꯤ ꯂꯥꯛꯂꯒ ꯃꯥꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯋꯥꯌꯦꯟꯖꯈ꯭ꯔꯒꯅꯤ ꯑꯉꯥꯎꯕ ꯃꯤꯁꯤꯡꯗꯤ ꯑꯉꯥꯎꯕꯒꯤ ꯀꯩꯁꯨꯝꯁꯪꯗ ꯇꯣꯉꯥꯟꯅ ꯊꯝꯕ ꯇꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯝ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯜꯂꯨ ꯑꯉꯥꯎꯕꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯊꯥꯡ ꯇꯤꯟ ꯊꯝꯒꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯡ ꯄꯨꯔꯛꯎ 마기 와칼라도 저런 바로 나타나 어때이 아줌마 와칼라마다 칸망암들 ngawbana mi hatpani macha hatpani marup hatpani mahaki mamit asida yeknaba ngaktani urakliba numittugi matam loiduna phamnaibasing mayumda hanakirami numit taramdai phawba angawba senapati du ngaktuna thamlami numidang waramda senapati hanjilaktuna mahaki kada puthanaba long hitharami senapati halakle tabada ningthawna senapati bu ningthawgi manakta laknaba manay mana paw pire senapati phuk hogatuna ningthawgi kada lai ningthaw maharani rajkumari punna phamduna leirami senapati bu phampam piduna wari khananaba tawsi senapati gi achum wakhalon amusung wayanabagidama kauribani hairammi ningthawna hanagi senapati ase pungaw ngawre masigi shaba miyamgi mamangda senapati amana phamgadaba phampham lang asida senapati oidraba mahakna phamjilladuna senapati amabu usittaba thawong mahakna chathab senapati ama oina lakhatkadaba thabak thawrang paikhallo mahak mi hatpa inai taba pamlabani hauji aduna hauji phawa angawba adubu kaduda ngak senduna thamlibani iningthaw mayumda mi amani tawraga thillunaba sem sajarage mahak wakhan choirakpagini mabu phuba saiba kaishum sangna thamba tawkhiroisi konungda athiba badanam soidna sagani mahakna ngaujabado mahakini mana tawbuna mahakna soidna phangani iningthaw kanalai hanagi senapati edu dolaida hablaga mayumda ningthina sinaramu mahakna bhap tadriba makhai miron ngangdi phawba konungda kahalakano hairam mahaki phampham thokpa adumak pigani haina mahaki nupida sinaram manai ani ahumna angawba senapati edu dolai amada haplaga mayumda thinbir mahaki mayumda kanasu leiramdre mahaki nupidusu mapamda chatkiramle laikai da hangbada mahaki nupidu kiduna chenkre masa nupadusu nupasina lawaida thangna yungduna mathwai lokre maduki nupado soida thambiramlanu thang tin pairaga yamna law khongduna tawi yong hatkani rajkumari hatkani yongubigi nupa yong chaba thangna kakkani haiduna toina law khongi haiduna tamlakledo yarabadi masigi nupa si phajinduna thambana phagani wahai sing adu tabada ningthaw manai sing adu angawu nupa adabu konungda amuk hana puraklaga laglam senapati da hangatlami mahaki nupi leiramdre masasu thangna thinduna hatkre laikai da asok apanba laktanaba phajinduna thambinaba laikai na takpira ei senapati da hangatchare adudagi senapati na mahakbu tongana kamada solon sinduna thammannabagi yathang tawthakre Rajkumarina senapati kaadada laktuna waram punamak tamlamme thang paiduna Rajkumari kaada changlamba mabu senapati ohendrabadi senapati thangna kaktuna hatkini haina kihallamba loin amata khaktana tamlare Rajkumarina angawba ase amuk hana thadoklabadi yamna khudong thiningai oigani magi wakhalda aibu izat phawba mangnaba khalle haibase thajadaba tawbigano majaibima karisu khanbirun mana karisu tawba ngamlo maha hauje kaamada solondana thamjin khrabani khulda chalubagi pauna karam tawraba aigi thausiga Rajkumari ga unaningbase tana maisa chanadadana leiramnabani nangbu karigumba kanda aigi inakta
ꯆꯪꯂꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯁꯨ ꯈꯜꯂꯛꯄ ꯌꯥꯎꯈꯤꯕ꯭ꯔꯅꯦ? ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇꯦꯗꯣ꯫ ꯑꯩ ꯈꯪꯉꯦ ꯅꯍꯥꯛꯀꯤ ꯌꯣꯡꯂꯩꯃꯕꯨ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯅꯕ ꯋꯥꯈꯜ ꯇꯧꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯁꯦꯅꯥꯄꯇꯤꯅ ꯌꯣꯡꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯆꯨꯞꯄ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯀꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯤ ꯃꯤꯗꯨꯅ ꯂꯨꯅ ꯈꯟꯖꯕ, ꯃꯤꯁꯛ ꯑꯃꯒꯤꯗꯃꯛꯇ ꯈꯟꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯪꯂꯥꯟꯁꯨ ꯃꯪꯐꯥꯎꯅꯕ ꯑꯣꯏꯁꯅꯨ꯫ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯎꯃꯪꯗ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯕ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯨꯅꯤꯗꯨꯗ ꯑꯃꯨꯛ ꯍꯪꯒꯠꯆꯔꯨꯒꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯅ ꯈꯨꯜꯗꯨꯗ ꯆꯠꯇꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯎꯃꯪꯗ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯅꯕ ꯂꯣꯏꯔꯦ꯫ ꯍꯌꯦꯡꯃꯛ ꯆꯠꯄ ꯌꯥꯔꯦ꯫ ꯑꯣ ꯃꯖꯥꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩꯍꯥꯛꯁꯨ ꯍꯌꯦꯡꯃꯛ ꯎꯃꯪ ꯌꯧꯅꯕ ꯆꯠꯂꯒꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯒꯗ꯭ꯔꯥ? ꯑꯩ ꯍꯥꯟꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯎꯃꯪꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯆꯨꯝꯕ ꯖꯒꯥꯗꯣ ꯈꯪꯗꯣꯛꯈꯤꯕꯅ ꯐꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯅꯤ ꯑꯗꯨ ꯀꯧꯔꯒ ꯁꯥꯞꯇꯨ ꯍꯟꯗꯣꯛꯄꯤꯅꯕ ꯍꯥꯏꯕꯅ ꯐꯒꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯌꯦꯡꯃꯛ ꯆꯠꯄꯤꯔꯨꯔꯣ꯫ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯧꯕꯤꯃꯟ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯀꯥꯎꯖꯔꯣ꯫ ꯀꯥꯎꯕꯨ ꯀꯥꯎꯕꯤꯗ꯭ꯔꯕꯗꯤ ꯐꯩꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯑꯩꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯀꯌꯥꯒꯤ ꯂꯃꯟ ꯊꯧꯔꯛꯈꯤꯅꯤ꯫ ꯌꯥꯏꯀꯣ? ꯗꯔꯀꯥꯔꯕꯨ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯇꯧꯕ ꯉꯝꯒꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯇꯧꯖꯒꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯕꯗꯤ ꯃꯨꯅꯤꯒꯤ ꯁꯥꯞ ꯐꯪꯖꯅꯤꯀꯣ? ꯌꯣꯡꯗꯗꯤ ꯋꯥꯜꯍꯟꯕꯤꯅꯨꯀꯣ꯫ ꯑꯇꯩꯗꯩꯗꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯌꯣꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯤꯕꯗꯨꯗꯤ ꯅꯪꯗꯤ ꯌꯣꯡ ꯑꯣꯏꯅ ꯄꯣꯛꯅꯤꯡꯗ꯭ꯔꯣ? ꯃꯤꯅ ꯅꯍꯥꯛꯄꯨ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯣꯡꯒ ꯃꯇꯝ ꯆꯨꯞꯄ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯐꯥꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯪꯇꯧ ꯇꯧꯕꯅꯤ꯫ ꯐꯥꯒꯤ ꯑꯣꯏꯅ ꯀꯧꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯁꯥꯎꯅꯤꯡꯒꯗ꯭ꯔꯥ? ꯁꯥꯎꯔꯣꯏ, ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯌꯣꯡ ꯅꯨꯄꯤ ꯑꯗꯨꯅ ꯃꯤ ꯑꯣꯏꯅ ꯑꯣꯜꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤꯁꯨ ꯑꯋꯥꯕ ꯂꯩꯔꯔꯣꯏ꯫ ꯑꯩꯒꯤꯁꯨ ꯃꯥꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯗꯣ ꯌꯥꯎꯔꯣꯏꯗ꯭ꯔꯥ? ꯃꯖꯥꯏꯕꯦꯝꯃꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯝꯅ? ꯌꯣꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯅꯧꯅ ꯍꯟꯖꯤꯟꯕ ꯐꯪꯂꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯀꯤ ꯇꯧꯖꯃꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯃꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯅ ꯂꯧꯔꯣꯏꯗ꯭ꯔꯥꯅꯦ? ꯏꯄꯥ ꯏꯄꯨ ꯑꯍꯨꯝꯂꯛꯇ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯣꯏꯈ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯕ ꯑꯅꯤꯔꯛꯀꯤꯅꯤ ꯂꯥꯏꯕꯛ ꯌꯦꯡꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨ ꯈꯪꯗꯣꯛꯄꯗꯨꯅꯤ꯫ ꯃꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯠꯇꯅꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ꯫ इखुट लांथोक्लगा मिखुट लांथोरई हाइनाबा लई आइना सेनापतिगिदमक्ता करिगुंबा खरा सुंतौ तौरमद्रबदि सेनापतिना आइगिदमक्ता करिसु तौबिरकनी थाजदे आइना करिगुंबा खरा तौरुबगे आइगिदमक थवाई थागे हाइरबसु थागे कयारक हाइबिखे आइना पामलिबदि मदु नते पुकनिंगदा फावरकपा नुंगदगी हौरकपा इहौ अमना मीगी मतेंग पांगबदुने मजाइबेमना हारिबा पुंबा अचुंबा ngaktani राजकुमारी अमगी वांगांग तौथोरकपा लोइना मचु ताई तुंगी पुंसीदा राजकुमारी की याइफाबतो ओइसनु मजाइबेमा आई चटलगे कोना खुलदा चटलुरगा अमु उनरसी सेनापति थोखरे राजकुमारी येंगदुना लेहवे सत्खिबा अदुबु येंगजरदुना वाखल तौजै आइना हाइरिबसे माबु खसिकता फावबा भापना लौसिनदबा जाला लैसाबी अदुना योंगदगी मी ओइना हेक ओंथोरकपगा आइदि ननाक्तगी सुंगसेत चटलरोय हाइरकलबदि खमदौबा सेनापतिना हानदगी योंग ओइरा फाव लौना चाना तौजरकपगा
ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯣꯟꯅ ꯁꯥꯒꯠꯆꯔꯤꯕ ꯃꯪꯂꯥꯟꯁꯤꯡ ꯑꯁꯦ ꯃꯪꯂꯛꯅꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯨ? ꯑꯩꯕꯨ ꯊꯃꯣꯏ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯔꯒꯗ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯄꯣꯛꯂꯛꯈꯤꯕ ꯏꯊꯤꯜ ꯑꯣꯏꯔꯤꯒꯕ? ꯃꯊꯣꯠ ꯀꯥꯔꯛꯄ ꯖꯧꯕꯟꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯕꯤꯕꯁꯨ ꯌꯥꯎꯕꯖꯥꯠꯂꯥ? ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯉꯥꯡ-ꯆꯩꯕ ꯇꯧꯈꯤꯕꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯑꯃ ꯍꯦꯟꯅ ꯁꯪꯖꯤꯟꯈꯤꯕꯒꯨꯝ ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯍꯜꯂꯤꯕꯀꯣ꯫ ꯃꯥꯒꯤ ꯋꯥꯈꯟꯇ ꯈꯜꯂꯒ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗ꯭ꯔꯪꯗ ꯇꯧꯔꯛꯏ꯫ ꯌꯦꯡꯒꯅꯨ ꯍꯥꯏꯔꯒ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯤ, ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯦꯟꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ꯫ ꯃꯁꯤꯕꯨ ꯀꯅꯥꯅ ꯏꯟꯁꯤꯟꯈꯤꯕ? ꯏꯟꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯗꯅ ꯏꯇꯣꯝꯇ ꯃꯥꯒꯤ ꯁꯛꯇꯝꯗꯨꯗ ꯆꯥꯛꯇꯥꯖꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯋꯥꯈꯜꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯋꯥꯈꯜꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯁꯔꯨꯛ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯄ ꯈꯟꯗꯣꯛꯄ ꯉꯝꯍꯟꯗ꯭ꯔꯦꯗꯣ꯫ ꯀꯅꯥꯅ ꯈꯪꯒꯅꯤ ꯌꯣꯡ ꯑꯗꯨꯅ ꯃꯤ ꯑꯣꯟꯈꯤꯕꯒ ꯑꯩꯕꯨ ꯑꯣꯏꯅ ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯨ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯏꯊꯨꯡꯅꯈꯤꯕꯗ ꯑꯩꯁꯨ ꯄꯦꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯩꯅ ꯆꯝꯖꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯌꯦꯠꯄꯁꯤꯕꯨ ꯐꯖꯐꯝ ꯂꯩꯔꯤꯗ꯭ꯔꯥ? ꯋꯥꯈꯜꯁꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ ꯍꯥꯏꯍꯟꯕꯗꯤ ꯑꯩꯒꯤ ꯃꯥꯏ ꯈꯨꯒꯅꯤꯗꯣ꯫